ꯑꯍꯥꯟꯕꯃꯛꯇꯗ ꯂꯩꯔꯣꯜ ꯂꯩꯃꯥꯏ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯁꯤꯟ ꯁꯥꯄꯝꯅ ꯃꯌꯥꯝꯕꯨ ꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯀꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯏꯄꯤꯁꯣꯗ 18 ꯁꯨꯕ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯤꯗꯤ ꯌꯥꯝꯅ ꯂꯨꯔꯕ ꯄꯣꯠ ꯑꯣꯏꯔꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯔꯪ ꯑꯃꯨꯕ ꯑꯃꯗ ꯌꯣꯝꯂꯤꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠꯇꯨ ꯂꯧꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯁꯨꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯊꯝꯂꯤ꯫ ꯊꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡꯗꯣ ꯄꯨꯊꯣꯔꯛꯎ" ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕꯁꯨ "ꯐꯒꯅꯤ ꯈꯨꯔꯥ ꯑꯃꯥꯏꯕ" ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡꯗꯨ ꯑꯃꯥꯏꯕ ꯗꯣꯖꯣꯗ ꯂꯣꯏꯅꯃꯛ ꯄꯤꯔꯝꯃꯤ꯫ ꯑꯃꯥꯏꯕꯗꯨꯅ, "ꯏꯕꯨꯡꯉꯣ, ꯏꯕꯦꯝꯃ, ꯅꯪꯁꯨ ꯂꯥꯛꯎ, ꯁꯤꯗꯩꯁꯤꯗ ꯐꯝꯃꯨ꯫ ꯑꯗꯨꯒꯅꯦ, ꯅꯕꯥꯅꯤꯃꯛ ꯑꯩꯅ ꯂꯥꯏ ꯇꯥꯟꯅꯔꯛꯄ ꯍꯧꯔꯛꯄ ꯃꯇꯝꯗ ꯇꯥꯍꯩꯗꯕ ꯑꯀꯤꯕ ꯀꯌꯥ ꯑꯃ ꯇꯥꯔꯛꯀꯅꯤ꯫ ꯃꯗꯨꯗ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯒ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯒꯗꯕꯅꯤ꯫ ꯃꯁꯤ ꯂꯦꯡꯕ ꯌꯥꯗꯦꯀꯣ꯫ ꯑꯗꯨꯒ ꯑꯃꯅ, ꯏꯕꯦꯝꯃ, ꯀꯔꯤꯒꯨꯝꯕ ꯅꯪꯉꯣꯟꯗ ꯅꯪꯒꯤ ꯃꯤꯡ ꯀꯧꯔꯛꯂꯕ ꯅꯪ ꯈꯨꯝꯃꯨꯕ ꯌꯥꯗꯦ꯫ ꯅꯪꯅꯒ ꯃꯗꯨꯗꯒ ꯈꯨꯝꯂꯨꯔꯕ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯒꯗꯧꯔꯤꯕꯅꯤꯀꯣ꯫ ꯐꯔꯦ ꯐꯔꯦ, ꯑꯩ ꯂꯥꯏ ꯇꯥꯏꯅꯕ ꯍꯧꯔꯛꯂꯒꯦꯀꯣ" ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯗꯣꯖꯣ ꯂꯩꯔꯣꯟ ꯁꯣꯟꯗꯨꯅ ꯂꯥꯏ ꯇꯥꯏꯅꯕ ꯍꯧꯔꯛꯂꯤ꯫ ꯈꯪꯍꯧꯗꯦ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯇꯥꯏꯅꯔꯛꯄ ꯍꯧꯔꯛꯄ ꯑꯗꯨꯃꯛꯇꯗ ꯏꯃꯨꯡꯂꯣꯝꯗꯒꯤ ꯁꯞꯇ꯭ꯔ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕ ꯄꯨꯝꯕꯁꯨ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯨꯕ ꯆꯕꯨꯟ ꯆꯕꯨꯟ ꯀꯌꯥ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯃꯥꯏꯕꯗꯤ ꯀꯟꯅ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏ ꯇꯥꯏꯅꯕꯗꯨꯕꯨ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯁꯣꯝꯗꯅ ꯑꯉꯧꯁꯅꯥ ꯃꯇꯥꯎ ꯊꯣꯏꯕꯒꯤ ꯌꯨꯝꯗ ꯀꯃꯥꯏ ꯇꯧꯔꯤꯅꯣ, ꯃꯥꯅ ꯄꯣꯠꯁꯦꯝ ꯇꯧꯗꯨꯅ ꯊꯥꯖꯤꯜꯂꯤꯕ ꯂꯥꯏꯗꯨꯕꯨ ꯀꯌꯥꯝ ꯀꯟꯅ ꯇꯝꯅꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯊꯑꯣꯏꯅꯀꯤ ꯌꯦꯡꯕ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯊꯣꯏꯕꯒꯤ ꯊꯣꯡꯒꯥꯟ ꯌꯧꯔꯛꯄꯗꯗꯤ ꯃꯥꯅ ꯈꯜꯂꯤꯕꯗꯣ ꯑꯣꯟꯅ ꯇꯩꯅꯕꯒꯤ ꯐꯤꯚꯝꯗ ꯎꯔꯛꯏ꯫ ꯍꯥꯏꯕꯗꯤ ꯑꯉꯧꯁꯅꯥꯅ ꯊꯣꯏꯕꯒꯤ ꯌꯨꯝꯂꯣꯝꯗ ꯌꯦꯡꯂꯛꯄꯗꯗꯤ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯇꯨꯅ ꯍꯨꯔꯥꯟꯕꯒꯤ ꯃꯑꯣꯡꯗ ꯇꯨꯃꯤꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯔꯨꯝ ꯑꯃꯗ ꯂꯨꯝꯗꯨꯅ ꯇꯧꯔꯤꯕꯁꯤꯡꯗꯣ ꯌꯦꯡꯂꯤ꯫ ꯁꯣꯝꯗꯅ ꯈꯪꯍꯧꯗꯅ ꯏꯕꯦꯂꯩꯒꯤ ꯃꯅꯥꯗ ꯏꯃꯨꯡꯂꯣꯝꯗꯒꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯕꯦꯀꯤꯅ ꯀꯟꯅ ꯀꯟꯅ ꯀꯞꯇꯨꯅ ꯌꯥꯝ ꯋꯥꯅ, "ꯏꯃꯥ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ, ꯑꯃꯨꯕ ꯑꯃꯅ ꯑꯩꯕꯨ ꯍꯥꯠꯀꯗꯧꯔꯦ, ꯏꯃꯥ" ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯗꯣ ꯇꯥꯔꯛꯏ꯫ ꯏꯕꯦꯂꯩꯗꯣ ꯃꯆꯥꯅꯨꯄꯥ ꯕꯦꯀꯤꯅ ꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯛꯄ ꯑꯗꯨꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯊꯣꯏꯕꯗ, "ꯃꯈꯣꯏ ꯄꯥꯕꯨꯡ, ꯅꯆꯥꯅꯨꯄꯥ ꯕꯦꯀꯤꯁꯦ ꯑꯋꯥꯕ ꯇꯥꯔꯕ ꯃꯥꯜꯂꯦ, ꯑꯩ ꯑꯃꯨꯛꯇ ꯆꯪꯂꯨꯈꯤꯒꯦ" ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯀꯦ ꯇꯧꯕꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯊꯣꯏꯕꯅ ꯃꯈꯨꯗꯥꯡꯗꯨ ꯇꯞ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯃꯥ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ? ꯅꯆꯥꯅꯨꯄꯥ ꯕꯦꯀꯤꯗꯤ ꯃꯕꯣꯛꯍꯣꯏꯗ ꯂꯩꯔꯤꯗꯨꯗꯤ, ꯅꯪꯅ ꯇꯥꯔꯤꯕ ꯃꯌꯥꯝꯗꯣ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯌꯥꯅꯤ" ꯍꯥꯏꯔꯛꯏ꯫ ꯏꯕꯦꯂꯩ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯏ꯫ ꯏꯕꯦꯂꯩꯗꯣ ꯃꯁꯥꯗ ꯑꯀꯤꯕ ꯄꯣꯛꯂꯛꯏ꯫ ꯊꯣꯏꯕꯁꯨ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯃꯥꯁꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯃꯥꯕꯨ ꯄꯣꯛꯄ ꯃꯃꯥꯗꯨꯒꯤ ꯈꯣꯟꯖꯦꯜꯗ ꯃꯥꯒꯤ ꯃꯃꯤꯡꯗ ꯀꯧꯔꯛꯏ꯫ "ꯍꯥꯏ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯏꯃꯥꯕꯨ ꯌꯥꯝꯅ ꯋꯥꯔꯦ, ꯂꯥꯏ ꯇꯥꯏꯅꯕꯁꯦ ꯑꯃꯨꯛꯇ ꯇꯣꯛꯂꯣ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯊꯣꯏꯕꯁꯨ ꯋꯥꯈꯜꯒ ꯈꯟꯊꯗꯕ ꯃꯈꯩ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯑꯃꯥꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯈꯨꯔꯥ ꯃꯥꯏꯕ, ꯂꯥꯏ ꯇꯥꯏꯅꯕꯗꯣ ꯑꯃꯨꯛꯇ ꯇꯣꯛꯄꯤꯌꯣ, ꯏꯃꯥꯅ ꯑꯩꯕꯨ ꯂꯥꯏ ꯇꯥꯏꯅꯕꯁꯦ ꯂꯦꯞꯍꯜꯂꯣ ꯍꯥꯏꯔꯛꯑꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯃꯥꯏꯕ ꯗꯣꯖꯣ ꯃꯃꯤꯠꯇꯤ ꯄꯥꯡꯗꯅ ꯋꯥ ꯈꯔ ꯍꯥꯏꯔꯛꯏ꯫ "ꯏꯕꯨꯡꯉꯣ ꯊꯣꯏꯕ, ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯌꯥꯝꯅ ꯁꯣꯏꯔꯦ. ꯅꯪꯅ ꯇꯥꯔꯤꯕꯗꯣ ꯏꯃꯥ ꯅꯠꯇꯦ, ꯃꯌꯥꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯏꯕꯦꯂꯩꯅ, "ꯃꯈꯣꯏ ꯄꯥꯕꯨꯡ, ꯀꯗꯥꯏꯗꯒꯤ ꯏꯃꯥꯅꯣ? ꯏꯃꯥꯗꯤ ꯂꯩꯈꯤꯗꯕ ꯀꯨꯏꯔꯗꯨꯗꯤ" ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕ ꯉꯁꯥꯏ ꯃꯈꯩ ꯇꯔꯪ ꯑꯃꯗ ꯂꯩꯔꯨꯕꯅꯤ, ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯇꯥꯔꯛꯂꯤ꯫ "ꯍꯣꯏꯅꯦ ꯃꯃꯥ, ꯏꯃꯥꯗꯤ ꯂꯩꯈꯤꯗꯕ ꯀꯨꯏꯔꯦꯀꯣ"
ꯑꯁ ꯄꯨꯝꯅꯃꯛ ꯁꯣꯏꯔꯝꯒꯅꯤꯗ ꯃꯃꯥ ꯍꯥꯏꯗꯨꯅ ꯍꯥꯟꯅꯒꯤ ꯃꯥꯒꯤ ꯐꯝꯐꯝꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯉꯧꯁꯅꯥ ꯉꯁꯥꯏ ꯃꯈꯩ ꯂꯨꯝꯗꯨꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯃꯥꯅ ꯐꯨꯝꯂꯝꯕ ꯄꯣꯠꯇꯨ ꯈꯪꯈꯤꯗꯨꯅ ꯂꯥꯏ ꯇꯥꯏꯅꯔꯤꯕꯅꯤ ꯍꯥꯏꯕ꯫ ꯑꯉꯧꯁꯅꯥ ꯃꯁꯥꯗ ꯂꯩꯕ ꯉꯝꯂꯛꯇꯔꯦ꯫ ꯍꯧꯖꯤꯛ ꯍꯦꯛꯇ ꯑꯃꯥꯏꯕ ꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯆꯠꯄꯗꯤ ꯐꯔꯛ ꯇꯥꯔꯅꯤ ꯈꯜꯂꯗꯨꯅ ꯑꯃꯥꯏꯕ ꯗꯣꯖꯣꯅ ꯂꯥꯏ ꯇꯥꯏꯅꯔꯤꯕꯗꯨ ꯃꯈꯥ ꯇꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯉꯧꯁꯅꯥꯅ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕ ꯑꯀꯣꯏꯕ ꯖꯒꯥꯗꯨꯗ ꯇꯤꯃꯨ ꯂꯩꯃꯨ ꯀꯌꯥ ꯑꯃ ꯊꯣꯏꯕ ꯑꯃꯗꯤ ꯏꯕꯦꯂꯩ ꯃꯈꯣꯏ ꯑꯅꯤꯗ ꯃꯃꯤꯠ ꯈꯥꯅ ꯈꯥꯅ ꯌꯦꯡꯗꯨꯅ ꯅꯝꯗꯨꯒꯤ ꯇꯧꯔꯤꯕ ꯁꯛꯇꯝꯗꯨ ꯎꯕꯗ ꯑꯉꯧꯁꯅꯥ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯛꯂꯤ꯫ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯀꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯏꯄꯤꯁꯣꯗ 18 ꯁꯨꯕ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡꯒꯤ ꯏꯄꯤꯁꯣꯗ 14 ꯁꯨꯕ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯁꯨꯆꯤꯟ ꯁꯥꯄꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫